ꯁꯤꯗ ꯂꯩꯕꯁꯤꯡꯗꯣ ꯃꯥꯟꯗ꯭ꯔꯣ ꯇꯧꯔꯤꯕ ꯐꯤꯕꯝꯁꯤꯡꯗꯣ ꯀꯩꯅꯣ ꯚꯤꯌꯨ ꯁꯤꯗꯦ ꯕꯣꯔꯗꯤꯡ ꯆꯨꯕ ꯃꯥꯜꯂꯦ ꯍꯥꯏꯕꯅꯤꯗ ꯕꯨꯡꯉꯣ ꯕꯨꯡꯉꯣ ꯀꯩꯗꯧꯗꯦ ꯁꯥ ꯆꯥꯔꯀꯥꯟꯁꯤꯗ ꯀꯩꯒꯤꯗꯣ ꯀ꯭ꯔꯤꯀꯦꯠ ꯁꯥꯟꯅꯖꯒꯦ ꯇꯧꯅꯤ ꯅꯣꯏꯅ ꯀ꯭ꯔꯤꯀꯦꯠ ꯇꯝꯃꯤꯗꯨꯕꯨ ꯏꯁꯇꯟ ꯐꯨꯛꯄ ꯍꯩꯔꯕꯣ ꯁꯥꯟꯅꯍꯦꯡꯁꯦ ꯍꯥꯏꯕ꯭ꯔꯣ ꯅꯣꯏ ꯙꯣꯅꯤꯒ ꯎꯈꯤꯗ꯭ꯔꯥ ꯑꯩꯈꯣꯏꯗꯤ ꯔꯦꯗꯤꯔꯥ ꯅꯝ ꯆꯥꯕ ꯃꯆꯤꯟ ꯊꯤꯕ ꯀꯥꯡꯕꯨꯁꯤꯒ ꯁꯥꯟꯅꯗꯣꯏꯁꯦ ꯀꯔꯤꯕꯣ ꯌꯥꯔꯦ ꯂꯦꯞꯄꯣ ꯇꯣꯁ ꯇꯧꯁꯦ ꯀꯅꯥ ꯁꯤꯟꯖꯨ ꯌꯥꯎꯔꯦ ꯇꯣꯁ ꯇꯧꯅꯕ ꯀ꯭ꯋꯥ ꯁꯤ ꯂꯩꯔꯦ ꯀꯩꯅꯣ ꯑꯗꯨꯗꯤ ꯁꯝꯄꯨ ꯃꯀꯨ ꯁꯣꯝꯅꯤꯅ ꯑꯩꯈꯣꯏꯒꯤ ꯅꯥꯀꯟꯅꯤꯅ ꯅꯣꯏꯒꯤ ꯃꯁꯤꯗꯤ ꯌꯥꯒꯗ꯭ꯔꯣ ꯑꯩꯈꯣꯏ ꯕꯒ ꯊꯥꯔꯣ ꯁꯝꯄꯨ ꯃꯀꯨꯅ ꯇꯣꯁ ꯇꯧꯔꯒꯗꯤ ꯁꯥꯏ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯁꯦ ꯁꯤꯅꯨꯁꯦ ꯑꯉꯧꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯕꯁꯤꯅ ꯅꯣꯏ ꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯁꯤ ꯐꯣꯟꯗ ꯑꯣꯏꯅ ꯇꯧꯔꯁꯤ ꯐꯣꯟ ꯇꯧꯁꯦ ꯍꯥꯏꯔ ꯐꯣꯟꯗ ꯑꯦꯞ ꯌꯥꯎꯕꯅꯦ ꯑꯗꯨꯗ ꯍꯥꯏꯕꯅꯦ ꯑꯣ ꯐꯣꯟ ꯇꯣꯁ ꯇꯧꯅꯕ ꯑꯦꯞ ꯌꯥꯎꯋꯦ ꯍꯥꯏꯔꯣ ꯑꯣꯏꯁꯨ ꯈꯪꯉꯦ ꯅꯪ ꯆꯤꯇꯤꯡ ꯇꯧꯗꯣꯏꯗꯣ ꯅꯪꯅ ꯍꯦꯛ ꯇꯧꯔꯒ ꯎꯠꯇꯣꯏꯗꯣ ꯃꯗꯨ ꯌꯥꯔꯣꯏ ꯑꯩꯉꯣꯟꯗ ꯁꯦꯟꯖꯣꯏ ꯑꯣꯏꯅ ꯇꯧꯁꯦ ꯆꯠꯄꯤꯔꯣ No. ꯅꯋꯥ ꯑꯣꯏꯅ ꯈꯜꯂꯕ ꯁꯦꯟꯗꯨ ꯌꯥꯎꯗꯤꯌꯦ ꯆꯠ ꯃꯉꯥꯒꯤ ꯁꯦꯟꯖꯣꯏꯁꯤ ꯑꯩꯉꯣꯟꯗ ꯑꯜꯂꯒꯤ ꯑꯣꯏ ꯑꯅꯤꯒꯤ ꯁꯦꯟꯖꯣꯏꯁꯤ ꯆꯤꯇꯤꯡ ꯑꯣꯏꯒꯅꯤ ꯇꯔꯥꯒꯤꯁꯤ ꯇ꯭ꯔꯥꯏ ꯇꯧꯒꯦ ꯅꯪꯒꯤ ꯇꯦꯜ ꯑꯩꯒꯤ ꯇꯦꯜ ꯇꯥꯔꯦ ꯑꯩꯈꯣꯏ ꯉꯝꯃꯦ ꯂꯥꯛꯑꯣ ꯉꯥꯏꯈꯣ ꯑꯩꯒꯤ ꯃꯤꯠꯁꯦ ꯈꯨꯖꯥꯁꯨ ꯂꯣꯏ ꯎꯕꯖꯥꯠꯅꯤ ꯍꯦꯠꯅ ꯅꯪꯒꯤ ꯇꯦꯟꯅ ꯑꯩꯒꯤꯒ ꯁꯤꯂꯣ ꯑꯃꯨꯛ ꯍꯟꯖꯤꯜꯂꯣ ꯌꯥꯏ ꯍꯦꯠꯇ ꯑꯩꯈꯣꯏ ꯉꯝꯕ ꯇꯦꯇꯥ ꯅꯣꯏ ꯄꯨꯕ ꯑꯣꯀꯦ ꯀꯩꯕꯅꯣ ꯍꯧꯖꯤꯛꯀꯤꯗꯣ ꯍꯦꯠꯇ ꯑꯩꯈꯣꯏ ꯉꯝꯕ ꯍꯦꯠ ꯂꯥꯛꯑꯒꯅ ꯅꯣꯏ ꯄꯨꯕ ꯑꯣꯀꯦ ꯌꯥꯏ ꯇꯧ ꯈꯨꯅꯣꯛꯄ ꯌꯥꯔ ꯃꯈꯥ ꯇꯥꯔꯣ ꯑꯁ ꯑꯗꯨ ꯌꯥꯔ ꯑꯃꯨꯛꯀ ꯍꯜꯂꯣ ꯕꯦꯁ ꯑꯣꯐ 3 ꯁꯨꯔꯀꯥꯟꯗꯀꯣ ꯕꯦꯁ ꯑꯣꯐ 3 ꯁꯨꯔꯀꯥꯟꯗ ꯈꯜꯂꯁꯦꯕ ꯕꯦꯁ ꯑꯣꯐ 3ꯁꯤ ꯃꯤꯔꯣꯜꯅꯤꯁꯤ ꯌꯥꯔꯣꯏ ꯏꯄꯥ ꯏꯄꯨ ꯑꯃꯅ ꯁꯨꯔꯀꯥꯟꯗ ꯈꯜꯂꯁꯤ ꯀꯣ ꯀꯤꯠꯀꯦꯠ ꯁꯥꯟꯁꯦ ꯍꯥꯏꯔ ꯇꯣ ꯁꯥꯟꯁꯦ ꯍꯥꯏꯔ ꯇꯣꯁ ꯇꯧꯕꯗ ꯌꯥꯅꯗ꯭ꯔꯦ ꯑꯗꯨꯗꯤ ꯋꯥꯁꯤ ꯂꯪꯅꯕ ꯇꯥꯔꯦ ꯋꯥ ꯆꯥꯅ ꯂꯪꯕꯅ ꯉꯝꯕ ꯀꯣ ꯍꯣꯏ Oi, sila. ꯃꯦꯊꯗ ꯑꯃ ꯂꯩꯔꯦ ꯑꯩꯈꯣꯏ ꯃꯌꯥꯝꯅꯦ ꯀꯥꯡꯃꯨꯁꯤ ꯃꯊꯛ ꯂꯪꯈꯠꯄꯗ ꯄꯥꯏꯔꯒ ꯂꯩꯔꯒꯅ ꯅꯣꯏꯒꯤ ꯃꯈꯥꯗ ꯇꯥꯔꯒꯅ ꯑꯩꯈꯣꯏꯒꯤ ꯆꯠꯊꯣꯛꯑꯣ ꯁꯣꯝꯗ Dooby doo.
Kaya naman ang mga lesi ba? Hey, Koi. Video ang tagale. Like ang tinamige. Okay, yare. Hey, best man! Kayo ba naman da? Pabalayo! Hey, muti! Ate ka na! Kasa to! Karaga! 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 직실이 보고 남아이! 똥에서 더! 그래가! Ôi tịch bia! Karaga ka lo! Karaga ka lo! Kaya ito! 너희 나빠! Karaga ka lo 안 돼! Ôi! Nó ba mà mì tịch bia! Karaga ka lo! Karaga! Karaga! Karaga ka lo! Karaga! 이 신고했어!10월 뒤에 뭐 나타고 넘어라.